mayam kurumjari mayam da ngasi aina pokso eki matang da khradang share tawjage India da angang sing da chathaba sexual crime gi rate si aduki mati wai Manipur da sumasi dum chamana na thoi aduga Manipur da na top makhal gi sexual crime ama chatai madudi karino haiba kanda sahi sudriba haibadi below 18 years ki angang sing sina nupi chenba masi yam chathiba crime amane adubu common people na di masi crime ni haida kaya khande logi mi yeng da di masi yam chathiba crime amane aduna India the Protection of Children from Sexual Offences Act 2012 Assam bida POCSO Act haraga khangnari basi chatnare aduna ngasai ki angang singna sahi sudringai da nupi chen basi ngasai ki act siga kamaina mari lainari no masi kayam sathiba act no aduga masi tawruba sing crime tawruba sing duna karam ba punishment phangningai oibage haibasi ai mayam da share tawjarake aduna loiba phawa mayam na miyeng tabyo act sida angang ngai na hairibasi bot nupa macha amadi nupi macha animakni ngasai nupa macha singsisu sexual crime gi victim oiba mayam ma yauri aduna animak se khoina khangnai section 3 of the POCSO Act ta hairibasi penetrative sexual assault haibane masigi definition ji chapchana hanbadadi details haibadadi haibada nungaitaba wahi wata mayam yaure aduna isam samna hairabada ngasai sexual intercourse tawba natragana sexual intercourse tawma natraga su mi amagi private part of the body duna atopagi particular organ kharada body part kharada contact tawhalba siguma singsi penetrative sexual assault ki manu chal adun ngasai gi sahi sudriba angang singsina nupi chelaga siguma sexual intercourse tawrudaba aduga natragana penetrative sexual assault tawrugati moise maral leire punishment phangningai oiba maduda masana yaba yadaba natragana sexual consent yaudaba khananingai oite below 16 years tabu tawrugadi ma adum punishment phangningai oire aduga angang du ngasai sahi 13 tagina 19 phawgi marakta leiba angang oitargadi sexual consent ki matang se khraudi dum khannai aduna sigumba crime si tawrugadi kari punishment phangadage haibu se mu exi section 4 the period madudi kaino haibu kanda yamdrabada not less than 7 years aduga masi extendable up to life imprisonment oiba yaiba with fine kharama ngasai paisa khara maju fine oina thigadaba aduga mu exi section 5 ta hairibasina aggravated penetrative sexual assault haibane ngasai penetrative sexual assault to particular mi khrana tawraba karam mi oino hai taragadi police officer gumba armed forces ki mi oiraba jail gi staff oiraba observation home gi staff oiraba natragana protection home gi staff oiraba hospital educational institutions religious institutions sigumba gi staff oiraba natragana public servant ama oiraba moina tawruga su aggravated penetrative sexual assault sing aduga amuksu mu crime du tawruba matamda deadly weapons sibana ba thon ba yaba khulai sizinarama adagidi grievous hurt tawraba angang du da sathina sokhallaba aduga magi sexual organ sing da injury thokhallaba adagidi mu nasai gi crime du tawra matungda angang si mental problem laaba natragana pregnant oiraba adu ju mathak amusu hanana akhoi gi physically or natragana mentally disabled oiraba angang sing da tawruraba adu natragana ngasai gi crime ji tawra matungda angang se hatok nanaba attempt to murder tawramaba sigumbu oitaragadi moise aggravated penetrative sexual assault ki manung challe sigi mathakta musu gang na haidi mi khra punjalaga tawba oiramaba maduda ngasai gi gang du da yawba mi amakhak natragana ani na sexual crime du toramba yai atopa yawram da yai atopa na mateng pang bakhak tang oiramba yai adubu
mateng pangiba misingdusu chap manana ngasai crime du tawriba miduga mara layaba punishment phangningai oi sidani ngasai gi angang chahi sudriba singse chienbada mateng pangwa mayam sisu chap manana mara layba moju dandi phangningai orise mogi dandi jidi kayang phangada ke haiba kanda section 6 the period not less than 10 years yangrabada chahi tara moi jail laigada bani adugu masi extendable up to life imprisonment oigiba su yai mapunsi supa laigiba yai with fine khara ma chu thigada aduna masi yam sathiba ekamane section 7 da mo harisna sexual assault haibane aduna asai gi koin haibada natragana sokpada hangoiba organ sing part of the body se si touch tawba sam na koina bad touch haibado even kiss tawba Sigut basing si sexual assault ki manung chale adubu masai da penetration di tawba da yauroi da bane penetration makti taw hoda ba tastam taw ro oi ga da ba aduna sigumba crime ji taw ro ga di karamba punishment phanga da ge haibadu mo section 8 of the act the period madudi nasai gi yamdra ba 3 years imprisonment aduga masina extendable up to 5 years power changtok pa ya with fine khara ma chu thi ga da Sagi court na amount to the lepsagani. Adagidimo section 9 of the act the PDC na aggravated sexual assault haibaneva. Sagi sexual assault tawriba mido akatnaba mioi khara oiba. Ngasai section 5 the pandiba dumaina police officer gumba armed forces ki mioi gumba hospital ki staff educational institution ki staff adugi mayam duna tawba oiram taragadi sigumba crimes aggravated sexual assault chingme aduna moisina karamba dandi phangada ge haibadu section 10 da piri madudi yamdrabada 5 years aduga maje extendable up to 7 years pawba with fine oigada adagidi mo section 11 of the act sidana mukari hairi sexual harassment nasai natai jada ba poche ku halubogumba adagidi body part utluba angangda adagidi angang singida pornography yenghanba sound natai jada ba tahanba aduga sexual intention namaga loina na angang singi matung koin inaba natragna sexual intention namaga loina na angang sida munna yengba sigumba singsi sexual harassment gi manung challe aduna masi dandi phangningai oi kayamuk yamna dandi phanggadagi haibadudi section 12 the pire maduna yamdra nasai up to 3 years with fine oigadaba chahi hum phaw jail da leibe yai adu fine thigadaba ne adagidi next section 13 of the act sidanam kari hairi use of child for pornographic purpose haibane angang singsi atai jadaba video namnanaba natragana photo kapnanaba adugumbada sizinaruba taragadi madu tawriba mido crime commit tawre ma punishment phangningai oire aduna magi punishment je kayam phanggadage haibaduna mu section 14 of the act the period madudi mana tawriba crime dugi matungina punishment phangani Houjikki dandi du 5 years dagi di dum haurani aduga 10 years fawge marak sida oibe mana tawriba crime dugi matungina aduga with fine oiganeba paisa khram ju fine thigani next section 15 of the act the high punishment for storage of pornographic material involving child haibne sai sahi tara nipan sudriba angang singsi yawba na paisa da video gumba picture gumba ji mobile da happa computer da happa natragana laptop any type of device da happa ma adu itaragadi madu happy bani do mara lei madu crime tawrabani magi punishment phangningai oeba magi punishment na kayam no hai taragadi up to 3 years phoba oibe ai aduga with fine oiganeba ma sahi hum phoba jail da leibe ai next yam sathiba section namani madudi section 16 je abatement of an offense sai angang sing ji da sigumba crime ji tawnanaba insaluba mateng pangsaluba natragana pukning thogatluraba
madu tawriba mido crime ama commit tawrabane ma dandi phangngai oi aduna ngasai gi angang sahi sudriba singsi nupi senba matamda mating pangba yawruba natragana support tawsalluba pukning thogatluba adumba miyoi singdo loinama mara lei punishment phangngai oi mai punishment je kayam yam ge haiba kanda section 17 da pire madudi mana insaluraga tawra iba crime dugi matung inna ma dandi phangane ba mana injalubdei kari crime tawra ke haiba du yenga section 18 of the act da mu pallisina punishment for attempt to commit an offense haibaneba nasai sexual crime ama tawnana ba honaruba adubu mai de pa hodraba taw hodraba adubu still ma maral leire crime ama commit tawrureba adu ngasai gi crime tawruriba mido honaruriba mido karamba punishment phangada haibada masi 1 year over jail da lebe with or without fine ma punishment phangani aduga section 21 of the act da mukari hairi asai gi punishment for failure to report or record a case haibaneba masi ngasai gi yamna marui ba section amane kaigino hai taragadi sigumba crime ama angang singda tawre haibadi khangnawa khangna mana police da report tawdraba case ama file tawdraba natragana juvenile police unit da report tawdraba sigumba khangna report tawdriba mido mara leireba ma punishment phangingai oi aduna sahi sudriba angang sing cien basi khangaba magi family gi mi oi be ai natragana laikai gi anybody khangna report tawram da taragadi ma crime ama commit tawre aduna hayeng atopa xyz amana khangaga case puthora matamda maju smai khangbani ga haira kanda maju maral dum leiba punishment phangingai oi aduna moisigi punishment je kaya mu yamna oibe age hai kanda 6 months dagina 1 year fawgi imprisonment oi keneba adu mangonda with or without fine paisa thibe natragana thier tabsu ai madu court ki order da depend tawre mathanga section 22 of the act da mukari hairi punishment for false complaint or natragana false information haibane masina mu ngasai gi kana gumba magi izat sohalage natragana manghan talage haibagi wakhalon amada mana aranba pau pisalaba tawsu tawdaba tawwi haijalaba natragana semtok sadoga pau pisan taragati madusu mara leyeba punishment phangningai oi kayam yamba punishment phangani 6 months imprisonment oigane with or without fine aduga mu section 40 of the act na kari hairi right of a child to take assistance of legal practitioner haibaneba common people di law si yam munna khangdabani na makoi assist tawnanaba angang natragana magi guardian do assist tawnanaba lawyer ama makoi gi nekchaba yai karigumba moiduna yam lairaba family gi mi oi taragadi moi gi lawyer se free the legal services authority na pigane aduna sigumba crime singsida victim oiriba angang singsi compensation phangane aduga exisum india ge parliament semtore amendment khara tawre amendment singdugi manung do khwairi maru oiriba amendment ama yawriba ngasai gi sigumba sexual crime singsi below 12 years ki angang da tawramba taragadi maduda tawriba rapist do ma capital punishment haibadi death sentence sibagi dandi pigane sini yam sathirije aduna ngasai gi nupi angang si sahi sudringai da siam chongbagi thabak sima pura lepiro sini aino mayam da thamjaningi ji sumba angang sing da chathabak crime sexual crime mayam sing asi thingsi mayam na su sumain tawduna tawbidaba aduga sahi sudriba angang sing su sian chongba amadi yumban bagi sumba step sing si jangsan bidaba sahi sudribao siaraga mayam tagi osinjage thank you